ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯣꯝꯕ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕ ꯆꯥꯎꯊꯣꯏ ꯍꯣꯏꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯒꯝ ꯒꯝ ꯂꯥꯛꯑꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯍꯔꯥꯎꯕ ꯐꯥꯎꯖꯩ, ꯃꯔꯝꯗꯤ ꯃꯥꯅ ꯉꯁꯤ ꯆꯠꯂꯨꯔꯤꯕ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ꯫ ꯈꯣꯝꯕꯅ ꯁꯦꯜꯗꯤ ꯎꯆꯤꯟꯅ ꯂꯧꯔꯤ ꯇꯧꯔꯤꯁꯤ, ꯑꯩꯗꯤ ꯄꯤꯔꯛꯇꯧꯗꯣ ꯃꯥꯟꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯤ, ꯑꯗꯨꯒꯗꯤ ꯀꯌꯥꯗ ꯂꯥꯏꯅ ꯄꯤꯔꯛꯏꯅꯣꯕ? ꯇꯥꯗ ꯆꯥꯎꯊꯣꯏꯁꯤꯁꯨ ꯄꯪꯗꯤ ꯑꯣꯈꯛ ꯄꯪꯕ ꯖꯥꯠꯅꯤꯀꯣ꯫ ꯑꯩꯅ ꯑꯣꯏꯗ ꯄꯥꯗꯕ ꯈꯔ ꯍꯩꯖꯤꯜꯂꯒ ꯃꯥꯅ ꯁꯦꯜꯒꯁꯦ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯔꯛꯏ ꯋꯥꯅꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯅ ꯆꯥꯎꯊꯣꯏꯗꯒꯤ ꯁꯦꯜꯗꯨ ꯃꯇꯧ ꯀꯔꯝꯅ ꯂꯧꯔꯛꯄ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯈꯣꯝꯕ ꯉꯁꯥꯏꯗꯒꯤ ꯆꯥꯎꯊꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗꯨꯗ ꯁꯨꯝ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯆꯥꯎꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝꯗꯁꯨ ꯑꯃꯨꯛ ꯆꯦꯞꯊ ꯌꯦꯡꯂꯤ꯫ ꯈꯣꯝꯕꯅ ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯉꯁꯤꯔꯅꯤ, ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯤꯒ ꯑꯃꯨꯛꯇ ꯊꯤ ꯆꯩꯔꯛꯑꯗꯤ ꯀꯝꯗꯧꯕ? ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯑꯩꯅ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯁꯤꯗ ꯂꯩꯔꯤꯁꯤ, ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯂꯥꯏꯕꯛ ꯍꯦꯛꯇ ꯌꯦꯡꯉꯨꯔꯒꯦꯗ, ꯊꯣꯛꯑꯕ ꯑꯃ ꯃꯔꯥꯏꯅ ꯂꯥꯛꯆꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯀꯣꯟꯊꯣꯡ ꯆꯩꯗꯨ ꯁꯠꯄ ꯍꯧꯏ꯫ ꯈꯣꯝꯕꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯅꯤꯅ ꯑꯌꯨꯛꯁꯤꯗꯕꯨ ꯀꯣꯟꯊꯣꯡꯁꯦ ꯆꯦꯟꯅ ꯍꯦꯛꯇ ꯂꯣꯜꯂꯤ ꯋꯥꯅꯤ, ꯇꯥ ꯆꯥꯎꯊꯣꯏꯗꯣ ꯂꯩꯔꯝꯃꯗꯤ ꯐꯛꯅꯤꯗ꯫ ꯈꯣꯝꯕ ꯑꯁꯨꯝ ꯆꯪꯉꯛꯄꯅ ꯆꯥꯎꯊꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯄꯤ꯫ ꯃꯥꯅ ꯀꯧꯒꯦ ꯇꯧꯔꯤꯉꯩ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯂꯩꯃ ꯊꯣꯛꯂꯛꯇꯨꯅ ꯈꯣꯝꯕ ꯂꯦꯞꯄꯤꯗꯨ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯩꯃꯥ ꯅꯪꯕꯨ ꯃꯃꯥꯡ ꯂꯩꯀꯥꯏ ꯈꯣꯝꯕꯗꯨ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯥꯅꯤ ꯏꯇꯩꯃ, ꯑꯩ ꯈꯣꯝꯕꯅꯤ꯫ ꯑꯣ ꯈꯣꯝꯕ, ꯅꯪ ꯂꯥꯛꯄꯕꯨ ꯀꯩ ꯍꯥꯏꯒꯦ? ꯏꯇꯩꯃ, ꯑꯩ ꯇꯥ ꯆꯥꯎꯊꯣꯏꯕ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯤ, ꯇꯥ ꯆꯥꯎꯊꯣꯏꯕ ꯂꯩꯈꯤꯕ꯭ꯔꯣ? ꯅꯪ ꯇꯥ ꯆꯥꯎꯊꯣꯏ ꯎꯅꯒꯦ ꯍꯥꯏꯕ? ꯂꯩꯌꯦ, ꯏꯇꯩꯃ ꯀꯧꯊꯣꯔꯛꯀꯦ꯫ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯈꯣꯏ ꯇꯥꯆꯧ? ꯍꯣ ꯃꯈꯣꯏꯒꯤ ꯇꯥꯆꯧ, ꯃꯄꯥꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ, ꯃꯈꯣꯏ ꯇꯥꯆꯧ ꯎꯅꯕ ꯃꯤ ꯂꯥꯛꯏꯌꯦ꯫ ꯆꯥꯎꯊꯣꯏꯅ ꯀꯅꯥꯅꯣ ꯑꯩ ꯎꯅꯕ ꯂꯥꯛꯑꯦ ꯍꯥꯏꯕꯣ? ꯇꯥ ꯆꯥꯎꯊꯣꯏ, ꯑꯩꯅꯤ, ꯅꯅꯥꯎ ꯈꯣꯝꯕꯅꯤ꯫ ꯈꯣꯝꯕ ꯅꯪ ꯑꯣꯏꯔꯦ, ꯀꯔꯤ ꯍꯥꯏꯒꯦ? ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯑꯩꯈꯣꯏꯗ ꯂꯥꯛꯄꯕꯣ? ꯇꯥ ꯆꯥꯎꯊꯣꯏ ꯁꯨꯝꯗꯧꯕꯅꯤ, ꯑꯩꯁꯦ ꯇꯥꯗꯒꯤ ꯁꯦꯜ ꯈꯤꯇ ꯄꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ꯫ ꯀꯔꯤ ꯑꯆꯤꯟꯕ ꯂꯩꯔꯒꯦꯅꯦ ꯈꯣꯝꯕ ꯅꯪꯕꯣ? ꯈꯣꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯇꯥꯗ, ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯃꯁꯥ ꯉꯝꯗꯗꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯕ ꯊꯥ ꯃꯈꯥꯏꯃꯨꯛ ꯁꯨꯖꯤꯜꯂꯤ, ꯑꯗ ꯐꯔꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯧꯅ ꯇꯧꯕ, ꯑꯗ ꯇꯥꯗꯒꯤ ꯁꯦꯜ ꯈꯤꯇ ꯄꯨꯒꯦ, ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯗ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯇꯥꯗꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯆꯕꯅꯤ꯫ ꯅꯨꯡꯉꯥꯏꯇꯦꯅꯦ ꯈꯣꯝꯕ, ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯕꯗ꯫ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯪ ꯇꯥꯗꯁꯨ ꯁꯦꯜꯕꯨꯗꯤ ꯌꯥꯝꯅ ꯂꯩꯕꯕꯨꯗꯤ ꯅꯠꯇꯦꯗ, ꯑꯗ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤꯅ ꯄꯤꯕ ꯇꯥꯔꯦ꯫ ꯁꯦꯜꯕꯨ ꯀꯌꯥꯅꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯇꯥꯗ, ꯇꯥꯗꯒꯤ ꯇꯧꯕꯤꯃꯟ ꯅꯅꯥꯎ ꯀꯧꯖꯔꯦ, ꯁꯦꯜꯕꯨꯗꯤ ꯂꯨꯄꯥ 200 ꯃꯨꯛꯇꯅ ꯌꯥꯔꯅꯤ꯫ ꯍꯣ ꯐꯔꯦ, ꯑꯗꯣ ꯈꯣꯝꯕ ꯅꯪ ꯇꯥꯗꯒꯤꯗꯤ ꯁꯦꯟꯗꯣꯏꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ? ꯅꯅꯥꯎ ꯁꯣꯏꯖꯔꯣꯏ, ꯅꯅꯥꯎꯅ ꯈꯪꯅ ꯇꯥꯗꯒꯤ ꯁꯣꯏꯗꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯅ ꯈꯣꯝꯕꯕꯨ ꯊꯥꯖꯔꯗꯨꯅ ꯁꯦꯜꯗꯨ ꯄꯤꯔꯝꯃꯤ꯫ ꯈꯣꯝꯕ ꯁꯦꯜꯗꯨ ꯂꯧꯔꯒ ꯍꯔꯥꯎ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯅ ꯃꯈꯣꯏ ꯇꯥꯆꯧ, ꯅꯪꯕꯨ ꯁꯦꯜꯗꯨ ꯀꯔꯤ ꯇꯧꯕꯒꯤ ꯄꯤꯔꯤꯅꯣ? ꯃꯥꯒꯤ ꯈꯣꯝꯕ ꯍꯥꯏꯁꯤꯗ? ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ? ꯃꯤꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯦꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯤꯁꯤꯗꯕꯨ ꯄꯤꯗ ꯌꯥꯔꯤꯕ꯭ꯔꯣ? ꯑꯩꯗꯤꯅꯦ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤ ꯀꯌꯥ ꯊꯥꯖꯗꯦꯀꯣ, ꯃꯤꯅꯁꯨ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯅꯕꯅꯤ, ꯇꯥꯠ ꯄꯥꯠ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯗꯅ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣꯅꯦ ꯅꯨꯄꯤ? ꯍꯣ ꯃꯤꯉꯣꯟꯗꯒꯤ ꯇꯥꯠ ꯄꯥꯠ ꯇꯧꯗꯅ ꯁꯦꯜꯊꯣꯛ ꯑꯗꯒꯤ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯃꯣꯏ ꯂꯩꯀꯥꯏ ꯃꯤꯅꯁꯨꯅꯦ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯁꯤ ꯀꯌꯥ ꯐꯖꯅ ꯃꯥꯜꯂꯤ꯫ ꯍꯦꯔꯥ ꯂꯩꯀꯥꯏ ꯃꯤꯅ ꯐꯅ ꯍꯥꯏꯅꯔꯁꯨ ꯃꯤ ꯃꯊ꯭ꯋꯥꯏ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯑꯅꯥꯕꯒꯤ ꯍꯥꯏꯔꯗꯕꯨ ꯀꯃꯥꯏ ꯄꯤꯔꯣꯏꯗꯣꯏꯅꯣ? ꯈꯪꯗꯦ, ꯑꯩꯗꯤꯅꯦ ꯍꯌꯦꯡ ꯁꯦꯜꯗꯣ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯁꯦꯜꯗꯣ ꯄꯤꯔꯛꯇ꯭ꯔꯒꯅꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯣꯏꯅ ꯊꯧꯕ ꯆꯠꯄꯤꯌꯨꯀꯣ꯫ ꯈꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯔꯨꯕꯤꯁꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫
ꯃꯔꯤꯟꯁꯨ ꯌꯥꯝꯅ ꯇꯜꯂꯝꯃꯤ ꯃꯤꯉꯣꯟꯗꯒꯤ ꯇꯥꯠꯄ ꯇꯧꯗꯨꯅ ꯂꯧꯔꯒ ꯂꯦꯝꯅ ꯆꯥꯕ ꯄꯥꯝꯕ ꯏꯀꯥꯏ ꯈꯪꯗꯕ ꯃꯇꯩ ꯃꯅꯥꯎꯅꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯅꯁꯨ ꯃꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯑꯣꯡꯗꯨ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯔꯝꯗꯦ ꯈꯣꯝꯕꯅ ꯆꯥꯎꯊꯣꯏꯗꯒꯤ ꯁꯦꯜ ꯂꯧꯔꯤꯕ ꯑꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯅꯥꯏ ꯍꯥꯏꯖꯤꯜꯂꯒ ꯂꯧꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯊꯣꯛꯅꯕꯅꯤ ꯈꯣꯝꯕ ꯃꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯏ ꯇꯔꯨꯕꯤꯁꯨ ꯉꯁꯥꯏꯗꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯛꯇꯨ ꯑꯔꯩꯕ ꯃꯈꯩ ꯊꯥꯡꯒꯠꯇꯨꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯗꯨ ꯎꯕꯗ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯁꯦꯜ ꯄꯨꯔꯛꯑꯅꯤ ꯍꯥꯏꯗꯅ ꯃꯉꯛꯁꯦ ꯑꯔꯩꯈꯩ ꯊꯥꯡꯒꯠꯂꯒ ꯂꯤꯜꯍꯥ ꯃꯆꯥ ꯁꯥꯗꯅ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯦꯁꯦ ꯇꯔꯨꯕꯤꯅ ꯅꯨꯄꯥ ꯊꯣꯡꯒꯥꯜꯗꯨꯗꯒꯤ ꯌꯨꯝꯐꯥꯎ ꯆꯪꯉꯛꯄꯁꯦ ꯑꯗꯨꯛ ꯀꯨꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯀꯣꯛ ꯆꯪꯉꯛꯄ ꯀꯩꯗꯧꯒꯦ ꯁꯨꯝ ꯇꯧꯗꯅ ꯂꯩꯌꯦꯕ ꯑꯣ ꯂꯥꯛꯑꯦ ꯅꯨꯄꯤ ꯅꯪ ꯁꯤꯗꯤ ꯉꯥꯏꯉꯝꯈꯤꯗ꯭ꯔ ꯑꯣꯏꯕ ꯀꯃꯥꯏ ꯇꯧꯔꯛꯑꯒꯦ ꯁꯦꯜꯗꯨꯕꯨ ꯄꯤꯔꯛꯄ꯭ꯔꯣ ꯄꯤꯔꯦ ꯑꯩꯅ ꯌꯥꯝ ꯃꯥꯅ ꯈꯗ꯭ꯔꯛ ꯇꯧꯔ ꯂꯧꯔꯕꯅꯤ ꯃꯣꯏꯁꯨ ꯊꯥꯖꯗꯅ ꯁꯦꯜꯁꯦ ꯄꯤꯔꯛꯏ ꯅꯪꯗꯤ ꯀꯩ ꯍꯥꯏꯔꯒ ꯁꯦꯜꯁꯦ ꯂꯧꯔꯛꯏꯅꯣꯕ ꯑꯣ ꯑꯩꯅꯅꯦ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯒꯦ ꯇꯧꯗꯦ ꯍꯥꯏꯖꯤꯟꯗꯨꯅ ꯁꯦꯜꯁꯦ ꯂꯧꯔꯛꯏꯕꯅꯤꯅꯦꯍꯦ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯍꯥꯏꯅꯤꯡꯉꯥꯏꯒ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏꯕ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯅꯥꯗꯕ ꯃꯤꯕꯨ ꯌꯥꯝ ꯀꯟꯅ ꯅꯥꯏ ꯀꯥꯏꯅ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯁꯤꯒꯦꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯁꯤꯅ ꯈꯔ ꯐꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤꯅꯦꯍꯦ ꯍꯣ ꯌꯥꯔꯤꯁꯦ ꯁꯦꯜꯕꯨ ꯐꯪꯉꯗꯤ ꯌꯥꯔꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯗꯒꯤ ꯁꯦꯜ ꯂꯧꯔꯤꯁꯦ ꯐꯅꯗꯤ ꯌꯥꯝꯃꯦꯍꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯊꯕꯛ ꯁꯨꯕ ꯇꯜꯂꯤ ꯑꯩꯁꯨ ꯇꯜꯂꯤ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯖꯤꯟ ꯑꯃꯗꯅ ꯑꯃ ꯍꯥꯏꯖꯤꯟ ꯇꯧ ꯇꯥꯕꯅꯤ ꯀꯩꯅꯣ ꯁꯤꯕꯨꯅꯦ ꯑꯄꯪꯕꯒꯤ ꯃꯔꯜ ꯑꯁꯤꯡꯕꯅ ꯆꯥꯏ ꯍꯥꯏꯗꯣ ꯅꯨꯄꯤ ꯅꯪ ꯁꯦꯜꯗꯨꯗꯤ ꯐꯖꯅ ꯊꯝꯃꯨꯀꯣ ꯁꯤ ꯂꯩꯔꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩ ꯌꯥꯔꯅꯤꯕ ꯍꯣꯏꯁꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯍꯣꯔꯦꯟꯗꯤ ꯀꯩꯊꯦꯜ ꯆꯠꯂꯒ ꯉꯥ ꯆꯥꯎ ꯑꯃꯇ ꯂꯩꯔꯒ ꯍꯥꯎꯅ ꯊꯣꯡꯗꯔꯒ ꯆꯥꯒꯦ ꯀꯨꯏꯔꯦ ꯉꯥꯒ ꯆꯥꯈꯤꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯣꯏꯅ ꯃꯤꯕꯨ ꯑꯄꯪꯕ ꯁꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯇꯣꯔꯤꯕ ꯌꯦꯡꯕ ꯇꯥꯕꯅꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯇꯔꯨꯕꯤ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯂꯥꯛꯑꯝꯃꯤ ꯉꯥ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯏꯅꯦ ꯁꯤꯒꯤ ꯄꯨꯛꯂꯥꯎꯕꯤꯁꯤꯕꯨ ꯀꯌꯥꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯔꯤꯗ ꯉꯥꯁꯦ ꯏꯕꯦꯝꯃ ꯂꯨꯄꯥ 5 ꯅꯪꯅ ꯂꯧꯒꯦ ꯍꯥꯏꯔꯒꯅꯅꯦ ꯂꯨꯄꯥ 4.5 ꯍꯦꯛ ꯄꯤꯔꯝꯃꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯉꯥꯗꯣ ꯃꯁꯥꯒꯁꯦ ꯁꯤꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯇ ꯄꯥꯠꯇꯒꯤ ꯄꯨꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯏꯅꯦ ꯂꯨꯄꯥ 4 ꯇꯧꯔꯣ ꯀꯩꯅꯣ ꯂꯧꯔꯒꯦ ꯃꯈꯥꯏꯗꯨ ꯅꯞꯄꯨꯔꯅꯨ ꯑꯣ ꯐꯔꯦ ꯂꯧꯔꯁꯦ ꯑꯗꯨꯅꯦꯕ ꯁꯦꯜꯁꯤꯗ ꯂꯩꯔꯤꯁꯦ ꯇꯔꯨꯕꯤ ꯃꯈꯨꯠꯇ ꯉꯥ ꯑꯆꯧꯕ ꯄꯥꯏꯔꯒ ꯉꯥ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯊꯣꯛꯂꯛꯏ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅꯃꯨꯛ ꯈꯟꯖꯩ ꯁꯦꯜ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯕꯨ ꯏꯅꯐꯤ ꯑꯃꯠꯇꯗꯤ ꯂꯩꯅꯤꯡꯈ꯭ꯔꯦꯗ ꯍꯣꯏꯗ ꯂꯩꯔꯒꯦ ꯁꯦꯜ ꯂꯩꯔꯤꯉꯩ ꯂꯩꯍꯧꯗꯅꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯩꯗꯣꯏꯅꯣ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯐꯤ ꯉꯥꯛꯇ ꯌꯣꯟꯕ ꯄꯣꯠꯐꯝꯗꯨꯗ ꯆꯪꯉꯛꯏ ꯈꯟꯕ ꯌꯥꯕ ꯈꯜꯂꯗꯨꯅ ꯃꯥꯅ ꯑꯄꯥꯝꯕ ꯐꯤ ꯑꯃ ꯂꯩꯗꯨꯅ ꯍꯔꯥꯎ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤ ꯃꯗꯨꯕꯨ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯂꯩꯃꯅꯤ ꯍꯦꯛ ꯎꯔꯨꯏ ꯀꯩꯅꯣꯗ ꯑꯁꯤꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯌꯥꯜꯂꯒ ꯆꯠꯂꯤꯁꯤꯕꯨ ꯈꯣꯝꯕꯒꯤ ꯅꯨꯄꯤ ꯇꯔꯨꯕꯤ ꯍꯥꯏꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯗ ꯑꯁꯤ ꯇꯔꯨꯕꯤꯅꯤ ꯑꯗꯣ ꯃꯥꯗꯤ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯗꯅ ꯉꯁꯥꯏꯗ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯂꯧꯈꯤꯕꯗꯨꯕꯣ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯁꯣꯏꯗꯅ ꯆꯨꯝꯗꯣꯏꯅꯤ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯃꯇꯩ ꯃꯅꯥꯎꯅꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯄꯣꯠ ꯂꯩꯅꯤ ꯍꯥꯏꯕꯒ ꯀꯥꯎꯕ ꯃꯈꯩ ꯃꯌꯨꯝꯂꯣꯝꯗ ꯒꯝ ꯆꯠꯈꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏꯕꯨ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯍꯧꯅ ꯀꯧꯏ ꯃꯈꯣꯏ ꯇꯥꯆꯧ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯅꯪꯅ ꯀꯩꯊꯦꯜ ꯆꯠꯅꯤꯡꯅ ꯆꯠꯈ꯭ꯔꯒ ꯀꯩꯅꯣ ꯌꯥꯝ ꯁꯥꯎꯅ ꯍꯜꯂꯛꯏꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯅ ꯁꯤ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯕꯅꯦꯕ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯧ ꯂꯩꯔꯝꯃꯦꯕ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯅꯪꯕꯨ ꯏꯁꯧ ꯂꯥꯡꯗ꯭ꯔꯕꯁꯨ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯀꯅꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯣ ꯉꯁꯥꯏ ꯃꯥꯒꯤ ꯈꯣꯝꯕ ꯍꯥꯏꯕ ꯆꯤꯟꯊꯤꯕꯗꯨꯅꯅꯦ ꯃꯥꯒꯤ ꯃꯇꯨꯗꯣ ꯅꯥꯕꯒꯤ ꯂꯥꯌꯦꯡꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯒꯤ ꯁꯦꯟꯌꯥꯝ ꯑꯃ ꯂꯧꯔꯒ ꯆꯠꯈꯤꯕꯗꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯍꯣ ꯑꯗꯨꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛꯇ ꯀꯩꯊꯦꯜꯗꯒꯤ ꯉꯥꯖꯥꯎ ꯑꯃ ꯌꯥꯜꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯒꯦ ꯃꯥꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯅ ꯃꯁꯥꯒꯤ ꯌꯥꯝ ꯀꯜꯍꯧꯏ ꯑꯩꯅꯦ ꯏꯃꯤꯠꯁꯤꯅ ꯎꯔꯛꯑꯕ ꯑꯩꯅꯗꯤ
ꯈꯣꯝꯕꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯗ ꯊꯥꯖꯔꯦ ꯑꯗꯨꯒꯗꯤ ꯃꯣꯏꯗꯤ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕ ꯅꯨꯡꯉꯥꯏꯅꯗꯅ ꯃꯗꯨꯒꯤ ꯈꯣꯝꯕ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯦꯜꯗꯣ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯍꯦꯛ ꯃꯥꯡꯕꯗꯅꯦ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯃꯣꯏꯒꯤ ꯆꯤꯟꯊꯤꯕ ꯃꯇꯩ ꯃꯅꯥꯎꯗꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯔꯨꯔꯕ ꯃꯇꯨꯡ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯕ ꯃꯈꯩ ꯆꯨꯔꯝꯃꯤ ꯈꯣꯝꯕ ꯑꯃꯗꯤ ꯇꯔꯨꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯃꯒ ꯅꯣꯡ ꯆꯨꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯔꯨꯕꯤꯅ ꯅꯨꯄꯥ ꯉꯁꯥꯏꯗꯒꯤ ꯏꯕꯥꯅꯤꯃꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯝꯃꯒ ꯂꯩꯔꯒ ꯉꯁꯤꯒꯤ ꯆꯔꯥ ꯍꯦꯜꯂꯁꯨ ꯌꯥꯔꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯅꯣꯡꯁꯤ ꯆꯨꯔꯤꯁꯦ ꯁꯨꯝ ꯌꯦꯡꯉꯒ ꯐꯝ ꯂꯩꯔꯁꯦ ꯍꯥꯏꯔꯕ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯩꯕꯨ ꯐꯝꯃꯒ ꯂꯩꯇ꯭ꯔꯕꯗꯤ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ ꯑꯩꯁꯨ ꯁꯨꯝ ꯐꯝꯃꯒ ꯂꯩꯔꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯥꯛꯇꯤ ꯂꯥꯝꯃꯕꯅꯤ ꯇꯧꯔꯤꯁꯤ ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯕꯒꯤꯅꯤ ꯑꯩꯅ ꯁꯨꯝ ꯇꯨꯃꯤꯟ ꯐꯝꯃꯒ ꯂꯩꯔꯤꯁꯦ ꯁꯨꯝ ꯐꯝꯃꯒ ꯂꯩꯔꯒ ꯆꯥꯛꯇꯣ ꯂꯥꯏꯅ ꯃꯊꯛꯇꯒꯤ ꯊꯥꯗꯔꯛꯇꯧ ꯅꯠꯇꯦ ꯀꯥꯟꯅꯗꯦ ꯀꯅꯥꯗꯩꯅꯣ ꯆꯦꯡ ꯈꯔ ꯇꯥꯠ ꯇꯧꯔꯒ ꯂꯧꯔꯣ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯩꯍꯧꯗꯦꯕ ꯀꯅꯥꯗꯩꯅꯣ ꯑꯩꯅ ꯇꯥꯠ ꯇꯧꯔ ꯂꯧꯔꯛꯇꯣꯏꯁꯤꯕꯣ ꯇꯥꯠ ꯇꯧꯃꯟꯗꯅ ꯑꯩꯁꯦ ꯃꯤꯅ ꯑꯝꯇ ꯊꯥꯖꯗ꯭ꯔꯤꯕ ꯀꯅꯥꯝꯇꯅ ꯄꯤꯅꯤꯡꯗ꯭ꯔꯤ ꯑꯩ ꯎꯕꯗ ꯊꯩꯔ ꯆꯠꯅꯔꯤ ꯍꯣ ꯈꯪꯗꯦ ꯅꯪ ꯊꯣꯛꯄ ꯇꯧꯔ ꯂꯧꯔꯣ ꯑꯩꯁꯨ ꯀꯅꯥꯗꯩꯅೋ ꯍꯤꯟꯖꯥꯡ ꯈꯤꯇ ꯊꯤꯔꯨꯈꯤꯒꯦ ꯅꯣꯡꯁꯨ ꯈꯔ ꯄꯥꯊꯈ꯭ꯔꯦ ꯑꯩ ꯑꯃꯨꯛꯇ ꯆꯠꯍꯧꯔꯨꯈꯤꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯏꯕꯥꯅꯤ ꯆꯔꯥ ꯍꯦꯟꯕ ꯁꯣꯏꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯇꯔꯨꯕꯤ इलिबा फीदुना मकोक्तो हाइफेट कुपसिलगा थोंगालोमदा थोकी खोंबा मसा मथोंदा वाखल सुम खल्ली मी ख्वाइदौना थबक सुदुना सेल्तान बसुतली लो इंखोल लैदन अदु कोइरगा सेल्तानी सुनती हिंगुरबनिना चादबसु यादे वादि वारि असिंग नुंतिगी अमदगी मुक तौसिनरगा लौरिसे होइदा नुपानबु कै पटफम दैर कनादैनो हेक्ता लाइबक येंगुरगी असी खल्लदुना खोंबसु थोंगालोमदा थोकी युमगी थोंगदु लाउना हंगलमदुना अंगकपगी युमबानी मखोय मतै मनावगी युमबानसी सोमदा तरुबीसु चटना वाखलदो सुम खल्ली सेलसे लुपा अमा फाव यावबा नते अइना चलिसी सेल यावदना पटफमदगी हिंजांग मना मसिंग लैरुनी हाइसु नते कनादैनो अइना लौरुदोइसिबो वाखल ngak सुम खल्ली अदुगा ओहो लैरी लबुक लोखोंदा नोंग चुकिबगी ngaदी फानरमी मदुदगी अइना थोपा तौरगा कनादैनो खरा लौरुबा हाइदुनी असी खल्लदुना लबुक लैरिबा अदोमदा लाइ उरी खुलदुगी नुपी मयाम अमना मागी इन थादुना इन छोलिबदु उबदा मनाक अदवाइदा चंगसिल्ली तरुबी वखलदा खल्ली मस्जिदी अइगी हौनबिदो हेक्ता तौरगे मनाक अदवाइदा लैरिबा सिंगदुदगी माना ngamदौबा नुपी अमदा सनारेया नंदी इन छोनबसु अंथोंगना कनख्रे मीना कौरिगसे तादी मी हैमा इचे तरुबिया nga phaba yengba lairo hoine nong hangkhibagi nga yam phanarabni haidana yengba laibani nangbu nga ga kayam pharage tumgon se tangkhai mukti phari yamna chawba nga di phadida nga tek nga nong ak to oina tawi aigidi hoine sigomba kanchidi nga tek nga nong nabu hena hawban ije sunia thawai nga tek nga nowdo chara amata leige haidana laibani nangi du yondoi natro ije yamnadi yoloida aigisi chara amani mangairi yolabada atai sidi yumda morok tangkhaiga thonguragi nanang nupado sigomba hinjangsi madi yam pamje ije hoida ije su yamnaga lauroi nang tadaga ibani khakni nania yamnaga chaba ngamoiba atudi sanare nange ngado chara amatamo hoi ije ado kaida hapni tawrisidia hapna papatra supurakte hoinia aidi nga hamna papatra supurakredana se aini iliba phisidi hekta hapo phiji sida yomaga pukrage nungai gadro ije phidabo yani ye surudrabani se adudi ije nga pe makrasiga hapirage hoi sanareya nangi sel kaya piwa haino ije lupa ahum khakpiro yamba sunate hoi hairaga mafido koi mamai aibu ngasai sela choiba khara phiji sida kirakibanida haima yaudin he kaida mukta hawra jatnunia ije kona pirabasu yaida sanare ije si seldo hapkibradi khanbani nang sauba yadiko ije horen choidana pirake hoi ije
ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯆꯠꯂꯒꯦ ꯃꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯍꯥꯏꯖꯩ ꯁꯣꯏꯗꯅ ꯄꯤꯔꯅꯤ ꯌꯥꯝ ꯄꯤꯔꯅꯤꯕ ꯑꯩꯅ ꯅꯪꯒꯤ ꯁꯦꯜꯗꯣ ꯉꯥꯁꯤꯗꯨꯝ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯔꯨꯔꯒꯦ ꯉꯥ ꯆꯔꯥ ꯑꯃꯁꯤꯒꯤ ꯁꯦꯜ ꯊꯧꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯧꯗꯣꯏꯅꯣ ꯇꯟꯗꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯁꯣꯝꯗ ꯁꯅꯥꯔꯩꯒ ꯏꯟ ꯁꯣꯟꯃꯤꯟꯅꯕ ꯊꯕꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯅꯥꯔꯩ ꯅꯪꯕꯨ ꯃꯥꯒꯤ ꯇꯔꯨꯕꯤ ꯍꯥꯏꯕꯤ ꯇꯧꯉꯝꯕꯤꯁꯤꯗ ꯉꯥꯗꯣ ꯀꯩꯗꯧ ꯌꯣꯜꯂꯤꯅꯣꯃꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯊꯕꯥ ꯃꯁꯤ ꯅꯨꯄꯤꯁꯦ ꯇꯧꯕ ꯌꯥꯝ ꯉꯝꯕꯅꯤ ꯁꯦꯜ ꯄꯨꯁꯨ ꯄꯨꯔꯛꯇꯕ ꯃꯥꯅ ꯁꯦꯜꯒ ꯀꯥꯎꯕ ꯁꯥꯔꯒ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯨꯛꯄꯤ ꯄꯤꯔꯛꯑꯔꯣꯏꯗꯕꯅꯤ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯗꯕꯅꯤ ꯏꯕꯦꯝꯃ ꯅꯪ ꯁꯤꯗꯤ ꯄꯪꯉꯤꯍꯦ ꯍꯣꯏꯅꯦ ꯏꯆꯦ ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯍꯧꯗ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯉꯥ ꯀꯩ ꯌꯣꯜꯂꯝꯃꯣꯏꯗꯧꯅꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯤꯗ ꯉꯥꯁꯤꯡꯗꯣ ꯃꯇꯨꯡꯗꯤ ꯈꯪꯖꯤꯜꯂꯨ ꯏꯕꯦꯝꯃ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯖ ꯂꯩꯔꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯏꯕꯦꯂꯩ ꯍꯣꯏꯗꯅꯤ ꯂꯦꯝꯕꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯕꯦꯂꯩꯕꯨ ꯀꯟꯅ ꯀꯧꯔꯤ ꯏꯟꯗꯣꯟ ꯍꯣꯏ ꯏꯟꯗꯣꯟ ꯏꯟꯗꯣꯟ ꯀꯩꯅꯣ ꯃꯣꯏ ꯏꯃꯨꯡꯁꯤꯕꯣ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯇꯧꯔꯤꯁꯤꯕꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯁꯦ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇꯦꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯏ ꯇꯔꯨꯕꯤꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯐꯤ ꯁꯨꯔꯤꯕꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯆꯦ ꯇꯔꯨꯕꯤꯌꯥ ꯅꯣꯏꯒꯤ ꯊꯪꯅꯕꯒꯤ ꯏꯅꯦ ꯏꯕꯦꯂꯩ ꯍꯣꯏꯁꯦ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤ ꯂꯥꯡꯉꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯈꯨꯝꯃꯛꯇꯦꯃꯤ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯃꯣꯏꯕꯨ ꯂꯧꯕꯨꯛꯇꯒ ꯆꯠꯂꯝꯂꯒꯗ꯭ꯔꯥ ꯑꯗꯣ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯣ ꯃꯔꯨꯞꯀꯤ ꯁꯦꯟꯊꯪ ꯄꯤꯔꯝꯒꯦ ꯇꯧꯅꯤ ꯀꯅꯥꯝꯇ ꯍꯦꯛ ꯇꯥꯗꯦ ꯋꯥꯅꯤ ꯇꯔꯨꯕꯤ ꯃꯄꯨꯛꯅꯤꯡꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯂꯦꯝꯕꯤꯌꯥ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯣ ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯏꯟꯗꯣꯟꯗ ꯄꯤꯕꯤꯔꯒꯦ ꯍꯣꯏ ꯏꯆꯦ ꯑꯗꯨꯅ ꯐꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯥꯡꯅꯤꯡꯗꯧ ꯁꯔꯨꯛ ꯏꯆꯥ ꯑꯄꯤꯛꯄ ꯆꯦꯟꯕꯅꯤꯅ ꯌꯨꯝꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯗꯣꯛꯄ ꯐꯥꯎ ꯁꯪꯗꯦ ꯍꯣꯏ ꯍꯣꯏ ꯄꯤꯔꯝꯃꯣ ꯏꯆꯦꯅꯅꯦ ꯏꯟꯗꯣꯟ ꯏꯕꯦꯂꯩ ꯂꯥꯛꯄꯒ ꯑꯗꯨꯝ ꯄꯤꯔꯒꯦ ꯅꯪ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯋꯥꯅꯕꯅꯤ ꯁꯦ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯐꯅꯗꯨꯝ ꯐꯔꯦ ꯁꯦꯜ ꯂꯩꯇꯕꯒꯤ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯕꯅꯤ ꯁꯤ ꯂꯩꯔꯗꯤ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯆꯠꯅꯔꯅꯤꯕ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯁꯦꯜ ꯑꯗꯨ ꯇꯔꯨꯕꯤꯗ ꯄꯤꯔꯝꯕꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯕꯦꯂꯩꯗꯨ ꯇꯔꯨꯕꯤ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯇꯔꯨꯕꯤꯌꯥ ꯇꯔꯨꯕꯤ ꯇꯔꯨꯕꯤꯁꯨ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯩꯃꯥ ꯏꯟꯗꯣꯟ ꯀꯩ ꯍꯥꯏꯒꯦ ꯃꯈꯥ ꯊꯪꯕꯒꯤ ꯂꯦꯝꯕꯤꯅ ꯅꯪꯉꯣꯟꯗ ꯃꯔꯨꯞꯀꯤ ꯁꯦꯟꯊꯥꯡ ꯑꯣꯏꯅꯕ ꯁꯦꯜꯒ ꯄꯤꯔꯝꯕ꯭ꯔꯣ ꯃꯔꯨꯞꯀꯤ ꯁꯦꯜ ꯍꯥꯏꯕ ꯏꯟꯗꯣꯟ ꯑꯩꯉꯣꯟꯗꯗꯤ ꯄꯤꯔꯝꯗꯦꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯃꯣꯏ ꯃꯅꯦꯝꯄꯣꯛ ꯃꯩꯄꯥꯛꯇ ꯍꯪꯕꯗ ꯃꯣꯏ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯅꯪꯉꯣꯟꯗ ꯄꯤꯔꯝꯃꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯏꯕꯅꯤꯅꯦ ꯏꯟꯗꯣꯟ ꯑꯩꯗꯤ ꯂꯦꯝꯕꯤꯒ ꯉꯁꯤꯒꯤꯕꯨ ꯊꯦꯡꯅꯗꯦꯗ ꯑꯩꯉꯣꯟꯗꯗꯤ ꯄꯤꯔꯝꯗꯦ ꯏꯕꯦꯂꯩ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯈꯪꯗꯕꯅꯤꯅ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯟꯗꯣꯟ ꯑꯃꯨꯛꯇ ꯍꯪꯅꯔꯨꯈꯤꯒꯦ ꯃꯤ ꯑꯣꯟꯅꯅꯒ ꯄꯤꯔꯝꯕꯁꯨ ꯌꯥꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯔꯨꯕꯤ ꯄꯣꯠꯐꯝꯗ ꯀ꯭ꯋꯥ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗ ꯂꯩꯀꯥꯏꯗꯨꯒꯤ ꯃꯧ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯆꯥꯎꯕꯤꯅ ꯊꯔꯣ ꯅꯪꯕꯨꯅꯦ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤ ꯏꯅꯦ ꯄꯤꯁꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯑꯎꯟꯄꯣꯠꯀꯗꯣ ꯈꯨꯌꯥꯝ ꯑꯃ ꯀꯅꯥꯒꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯣꯏꯅ ꯁꯨꯅ ꯍꯦꯛ ꯄꯨꯔꯛꯏ ꯊꯔꯣꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏ ꯏꯅꯦ ꯄꯤꯁꯛꯈꯣꯏꯒꯤ ꯃꯃꯧꯗꯣ ꯃꯄꯥꯝ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯜꯂꯦ ꯍꯥꯏꯅꯦ ꯍꯣ ꯈꯨꯜꯂꯦꯌꯦ ꯑꯎꯟꯄꯣꯠꯇ ꯅꯠꯇꯦ ꯁꯅꯥꯁꯨ ꯌꯥꯝ ꯌꯥꯎꯔꯛ ꯃꯥꯜꯂꯤ ꯃꯈꯨꯠ ꯃꯁꯥꯒꯗꯣ ꯁꯅꯥꯒꯤ ꯁꯅꯥ ꯉꯥꯛꯇ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ ꯏꯅꯦ ꯄꯤꯁꯛꯇꯤ ꯃꯔꯥꯏꯕꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯃꯃꯧ ꯏꯅꯥꯛ ꯈꯨꯟꯕꯤ ꯑꯃ ꯐꯪꯈ꯭ꯔꯦ ꯂꯩꯀꯥꯏꯁꯤꯗ ꯃꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯑꯎꯟꯄꯣꯠꯄꯨ ꯏꯌꯥꯝ ꯌꯥꯝꯃꯝꯅꯤ ꯀ꯭ꯋꯥ ꯌꯣꯟꯕꯤꯗꯨꯅ ꯇꯔꯨꯕꯤꯌꯥ ꯅꯪꯒꯤ ꯀ꯭ꯋꯥ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯣꯏꯅꯦ ꯑꯩ ꯁꯦꯜꯗꯤ ꯌꯥꯎꯔꯛꯇꯦ ꯀꯣꯟꯅ ꯑꯗꯨꯝ ꯄꯨꯟꯅ ꯄꯤꯔꯒꯦ ꯀꯩꯅꯣꯗ ꯇꯔꯨꯕꯤ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈ꯭ꯔꯤ ꯃꯌꯥꯝꯁꯦ ꯁꯦꯜ ꯍꯥꯏꯔ ꯄꯤꯅꯤꯁꯨ ꯁꯨꯈꯪ ꯈꯪꯗꯦ ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ ꯁꯦꯜ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯒꯤ ꯀ꯭ꯋꯥꯁꯤ ꯄꯨꯈ꯭ꯔꯅꯤ ꯀ꯭ꯋꯥꯗꯣ ꯄꯤꯔꯛꯑꯣ ꯀꯗꯥꯏꯅꯣ ꯀꯩꯅꯣꯗ ꯏꯅꯦ ꯈꯨꯠꯁꯤꯗꯒꯤ ꯀ꯭ꯋꯥꯁꯤꯕꯨ ꯍꯦꯛꯇ ꯃꯨꯟꯈ꯭ꯔꯤꯁꯤꯕꯣ ꯏꯅꯦꯕꯨ ꯉꯥꯎꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯀꯩꯗꯥꯗꯨꯅꯅꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯠꯇꯕ ꯃꯤꯉꯣꯟꯗꯒꯤ ꯁꯨꯝ ꯁꯣꯠꯂꯒ ꯆꯥꯒꯦ ꯍꯥꯏꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ ꯃꯃꯥꯡꯗ ꯅꯪꯅ ꯂꯧꯈꯤꯕꯒꯤ ꯁꯦꯜ ꯌꯥꯝꯕꯗꯨꯁꯨ ꯄꯤꯕ ꯅꯠꯇꯦ ꯏꯅꯦ ꯅꯪꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅ ꯑꯩꯅ ꯀ꯭ꯋꯥ ꯃꯇꯞ ꯈꯔ ꯁꯣꯠꯄꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡꯒ ꯅꯥꯏꯗꯅ ꯇꯧꯕꯗꯨꯗꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯍꯥꯏꯗꯣꯔꯣ ꯏꯅꯦꯒꯤꯁꯦ ꯍꯣꯏ ꯏꯕꯦꯝꯃꯧ ꯅꯪꯒꯤ ꯅꯋꯣꯡꯗꯨꯅꯅꯦ ꯀꯅꯥꯅ ꯌꯥꯗꯣꯔꯤꯒꯦ ꯃꯤꯉꯣꯟꯗꯒꯤ ꯆꯍꯤ ꯆꯨꯞꯄ ꯁꯨꯝ ꯁꯣꯠꯂꯒ ꯆꯥꯒꯦ ꯍꯥꯏꯔꯗꯕꯣ ꯑꯩꯁꯨ ꯄꯣꯠꯐꯝꯁꯤꯅ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤ ꯏꯕꯦꯝꯃ ꯑꯩꯁꯨ ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ
ꯍꯣ ꯈꯪꯖꯔꯤ ꯏꯕꯦꯝꯃ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯑꯗꯨꯝ ꯉꯥꯡꯉꯤꯕꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯄꯣꯠꯐꯝꯗꯒꯤꯅꯦ ꯄꯣꯠꯀ ꯂꯩꯕꯤꯔꯅꯨ ꯌꯥꯖꯔꯤ ꯏꯕꯦꯝꯃ ꯑꯁꯨꯝꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯈꯠꯅꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯔꯨꯕꯤ ꯍꯣꯏꯒꯤ ꯅꯥꯀꯟꯗꯅꯤ ꯏꯕꯦꯂꯩꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨ ꯁꯪꯒꯣꯏꯗ ꯃꯇꯥꯎ ꯃꯌꯥꯝꯒ ꯆꯥꯛ ꯆꯥꯅꯔꯤ ꯊꯣꯏꯕꯅ ꯏꯗꯥꯎ ꯁꯥꯃꯣ ꯄꯣꯠꯇꯨ ꯈꯔ ꯂꯧꯔꯨꯔꯣ ꯍꯤꯟꯖꯥꯡꯁꯤ ꯌꯥꯔꯛꯀꯗꯧꯔꯤꯅꯦ ꯃꯇꯝꯁꯦ ꯆꯞ ꯆꯥꯔꯤꯕ ꯍꯧꯅꯕ ꯇꯧꯕꯒꯤ ꯁꯥꯃꯨꯅ ꯑꯣ ꯉꯁꯥꯏꯅ ꯑꯩꯅ ꯂꯧꯔꯒ ꯊꯝꯃꯕꯅꯤ ꯏꯃꯥ ꯎꯅꯤ ꯍꯥꯏꯗꯅ ꯁꯪꯒꯣꯜꯒꯤ ꯆꯔꯨ ꯃꯔꯛꯇ ꯂꯣꯠꯂꯝꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯅꯣꯏ ꯏꯃꯥ ꯍꯣꯏꯒꯤ ꯍꯤꯟꯖꯥꯡꯗꯣ ꯈꯔ ꯄꯤꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯧꯅꯕ ꯇꯧꯔꯁꯤ ꯀꯥꯟꯅꯗꯦ ꯊꯦꯡꯈꯤꯅꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯏꯃꯨꯡꯗꯒꯤ ꯇꯦꯡꯀꯣꯠ ꯂꯧꯊꯣꯛꯈꯤꯒꯦ ꯏꯗꯥꯎ ꯁꯥꯃꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯇꯦꯡꯀꯣꯠ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯀꯅꯤꯀꯣ ꯑꯣ ꯀꯣꯝꯄꯥꯛ ꯑꯣꯏꯅ ꯄꯨꯊꯣꯔꯛꯀꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯇꯦꯡꯀꯣꯠ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯁꯣꯝꯗ ꯇꯔꯨꯕꯤ ꯆꯥꯛ ꯊꯣꯡꯂꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯅꯨꯄꯥ ꯊꯪꯅꯕꯒꯤ ꯁꯥꯃꯨ ꯍꯣꯏꯁꯦ ꯆꯥꯛ ꯆꯥꯅꯔꯤ ꯃꯥꯜꯂꯦ ꯅꯪꯁꯨ ꯆꯠꯂꯒ ꯍꯤꯟꯖꯥꯡꯗꯣ ꯈꯤꯇ ꯂꯧꯔꯨꯁꯣꯗꯅ ꯍꯤꯟꯖꯥꯡ ꯃꯅꯝꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤ ꯋꯥꯅꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤꯕ ꯑꯩꯗꯤ ꯅꯪ ꯑꯣꯏꯅ ꯆꯠꯂꯒ ꯂꯧꯔꯨꯁꯣ ꯍꯥꯏꯒꯦ ꯇꯧꯔꯒ ꯅꯨꯄꯥ ꯅꯪꯁꯤꯗꯤ ꯅꯨꯄꯥ ꯅꯍꯥ ꯃꯔꯛꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯆꯪꯉꯣ ꯍꯥꯏꯅꯣ ꯅꯪ ꯀꯣꯛ ꯆꯠꯂ ꯂꯧꯔꯨꯔꯣ ꯀꯩꯅꯣ ꯍꯣꯏ ꯍꯣꯏ ꯇꯦꯡꯀꯣꯠꯇꯣ ꯄꯤꯔꯣ ꯑꯩ ꯂꯧꯔꯨꯔꯒꯦ ꯁꯤꯒꯤ ꯇꯦꯡꯀꯣꯠ ꯈꯔ ꯆꯥꯎꯕꯁꯤ ꯑꯣꯏꯅ ꯄꯨꯔꯣ ꯅꯨꯄꯥ ꯍꯤꯟꯖꯥꯡꯗꯣ ꯑꯗꯨ ꯇꯦꯡꯀꯣꯠꯇꯨ ꯃꯄꯤꯛ ꯊꯟꯅ ꯍꯥꯞꯍꯜꯂꯛꯎꯀꯣ ꯈꯣꯝꯕꯁꯨ ꯏꯀꯥꯏ ꯈꯪꯗꯕ ꯃꯃꯥꯏꯗꯨ ꯄꯨꯗꯨꯅ ꯃꯤꯒꯤ ꯆꯥꯛ ꯆꯥꯅꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯁꯥꯃꯣ ꯅꯣꯏꯒꯤꯁꯤꯕꯨ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣꯅꯦ ꯃꯅꯝꯕꯨ ꯑꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯇꯥꯈꯣꯝꯕ ꯌꯦꯟ ꯊꯣꯡꯕꯅꯦ ꯑꯗꯣ ꯁꯥꯃꯣ ꯅꯣꯏꯒꯤ ꯍꯤꯟꯖꯥꯡꯗꯣ ꯌꯥꯝꯃꯕꯗꯤ ꯅꯪ ꯇꯥꯗꯒꯤ ꯇꯦꯡꯀꯣꯠꯁꯤꯗ ꯈꯖꯤꯛꯇ ꯍꯥꯞꯄꯧꯗꯅ ꯅꯪ ꯇꯥꯗꯁꯨ ꯃꯍꯥꯎ ꯌꯦꯡꯒꯦꯕ ꯏꯅꯥꯎꯒꯤ ꯍꯤꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦꯕ ꯍꯣꯏ ꯍꯣꯏ ꯇꯥꯗ ꯀꯗꯥꯏꯅꯣ ꯇꯦꯡꯀꯣꯠꯇꯣ ꯅꯅꯥꯎ ꯍꯥꯞꯄꯒꯦ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯍꯤꯟꯖꯥꯡꯗꯨ ꯀꯣꯠꯇꯨꯅ ꯍꯥꯞꯄ ꯍꯧꯏ ꯁꯥꯃꯣ ꯇꯨ ꯑꯗꯒꯤ ꯃꯈꯣꯡꯗꯣ ꯍꯥꯞꯀꯦ ꯍꯥꯞꯆꯤꯜꯂꯧꯅꯦ ꯃꯍꯤꯗꯣ ꯈꯔꯒ ꯍꯥꯞꯄꯣ ꯅꯣꯏꯒꯤ ꯃꯍꯤꯗꯣ ꯌꯥꯝ ꯌꯥꯝꯃꯤꯕ ꯁꯥꯃꯣ ꯈꯥꯕꯩ ꯃꯆꯥ ꯑꯃꯗꯒ ꯍꯥꯞꯄꯀꯣ ꯍꯣ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯇꯦꯡꯀꯣꯠꯁꯤ ꯄꯤꯛ ꯊꯜꯂꯦ ꯑꯁ ꯄꯣꯛꯏꯍꯦ ꯌꯥꯝ ꯁꯥꯏꯅꯤ ꯍꯤꯟꯖꯥꯡꯁꯦ ꯃꯩꯗꯒꯤ ꯂꯧꯊꯔꯕꯅꯤꯅ ꯍꯤꯟꯖꯥꯡꯗꯨ ꯂꯧꯔꯗꯨꯅ ꯈꯣꯝꯕ ꯃꯌꯨꯝꯗ ꯆꯪꯈꯤ ꯈꯣꯝꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯏꯗꯥꯎ ꯅꯣꯏꯒꯤ ꯊꯪꯅꯕꯒꯤ ꯅꯨꯄꯥꯁꯤꯁꯨ ꯌꯥꯏꯌꯦ ꯃꯤꯅ ꯆꯥꯛ ꯆꯥꯅꯔꯒ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃ ꯄꯨꯔ ꯂꯥꯛꯑꯒ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯤ ꯇꯧꯅꯤ ꯍꯥꯏꯁꯦ ꯑꯩ ꯉꯁꯥꯏꯅ ꯈꯪꯉꯕꯅꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯃꯨꯛ ꯆꯣꯞꯄꯁꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯇ꯭ꯔꯕꯅꯤ ꯃꯃꯥ ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯀꯥꯟꯗꯦ ꯍꯧꯅꯕ ꯇꯧꯔꯁꯤ ꯁꯣꯝꯗꯁꯨ ꯃꯤꯒꯤꯗꯒꯤ ꯃꯃꯥꯏ ꯏꯀꯥꯏꯕ ꯈꯪꯗꯈꯩ ꯍꯤꯟꯖꯥꯡꯗꯨ ꯂꯧꯔꯨꯔꯕꯅꯤꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯔꯤ ꯇꯔꯨꯕꯤꯅ ꯍꯥꯎꯈ꯭ꯔꯦꯗꯣ ꯑꯣꯟꯊꯣꯛꯅ ꯃꯣꯏꯒꯤ ꯌꯦꯟ ꯊꯣꯡꯕꯁꯤꯗꯤ ꯅꯨꯄꯥ ꯅꯪꯕꯨ ꯈꯔꯒ ꯌꯥꯝꯅ ꯄꯨꯔꯛꯎ ꯌꯥꯗ꯭ꯔꯣ ꯁꯤꯗꯤ ꯑꯣꯛ ꯇꯧꯗꯧ ꯃꯥꯟꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯍꯩ ꯅꯪꯅ ꯄꯤꯔꯛꯄ ꯇꯦꯡꯀꯣꯠꯇꯨꯃꯅꯤꯅꯦ ꯑꯩꯅ ꯍꯤꯟꯖꯥꯡꯗꯣ ꯄꯤꯛ ꯊꯟꯅ ꯍꯥꯞꯄꯒ ꯄꯨꯔꯛꯏꯗꯣ ꯈꯥꯡꯗꯣ ꯊꯥꯡꯉꯛꯇꯧꯗꯣ ꯉꯥꯏꯔꯤ ꯏꯕꯦꯝꯃ ꯑꯁ ꯀꯣꯝꯄꯥꯛ ꯃꯆꯥꯁꯤ ꯑꯣꯏꯅ ꯄꯤꯔꯝꯃꯗꯤ ꯐꯗꯧ ꯍꯤꯟꯖꯥꯡꯁꯦ ꯈꯔ ꯌꯥꯝꯅ ꯂꯧꯅꯕ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯑꯣꯛꯇꯦꯕꯨ ꯀꯣꯟꯗ ꯄꯤꯔꯛꯑꯣ ꯅꯨꯄꯥ ꯑꯩ ꯑꯃꯨꯛꯀ ꯂꯧꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯔꯤꯕ ꯃꯈꯨꯠꯇꯨ ꯐꯥꯎ ꯍꯥꯝꯗꯈꯩ ꯇꯦꯡꯀꯣꯠꯇꯨ ꯄꯨꯗꯨꯅ ꯊꯣꯛꯈꯤ ꯇꯔꯨꯕꯤ ꯃꯈꯨꯠ ꯃꯁꯥꯗꯨ ꯂꯦꯛꯇꯨꯅ ꯁꯥꯃꯨꯋꯥ ꯅꯣꯏꯒꯤ ꯍꯤꯟꯖꯥꯡꯗꯨ ꯂꯩꯇ꯭ꯔꯕꯔꯣ ꯍꯥꯎꯃꯟꯈꯤꯗꯅ ꯑꯣꯛꯇ꯭ꯔꯦ ꯇꯧꯔꯤꯁꯤ ꯂꯩꯔꯕꯗꯤ ꯈꯤꯇꯒ ꯍꯥꯞꯄꯧ ꯏꯇꯩꯃꯗ ꯏꯇꯩꯃ ꯈꯥꯡ ꯃꯅꯤꯡꯗ ꯈꯔ ꯌꯥꯎꯔꯝꯈꯤꯅꯤ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯍꯧꯔꯨꯔꯦ ꯏꯇꯩꯃꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯅ ꯀꯔꯤ ꯈꯟꯅꯤꯒ ꯈꯟꯗꯈꯩ ꯈꯥꯡꯗ ꯌꯥꯎꯔꯤꯕ ꯍꯤꯟꯖꯥꯡꯗꯨ ꯂꯣꯏꯅ ꯀꯣꯠꯂꯒ ꯄꯨꯈꯤ ꯊꯣꯏꯕꯅ ꯌꯥꯏꯍꯦ ꯏꯇꯩꯃ ꯇꯔꯨꯕꯤꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯆꯥꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯄꯨꯁꯤꯟꯈꯤꯕ ꯍꯤꯟꯖꯥꯡ ꯁꯔꯨꯛꯁꯤꯅ ꯑꯗꯨꯝ ꯌꯥꯝꯃꯝꯅꯤꯅꯦ ꯆꯥꯛ ꯆꯥꯅꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯊꯣꯡꯕꯤꯕꯁꯤ ꯃꯉꯥꯏꯔꯦ ꯁꯥꯃꯨꯅ ꯑꯁꯤ ꯇꯧꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯅꯣꯏꯗ ꯑꯩꯈꯣꯏꯗ ꯆꯥꯒꯨꯝꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯆꯥꯁꯤ ꯍꯦꯛꯇ ꯍꯥꯏ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯂꯦꯛꯑꯒ ꯇꯣꯛꯑꯦꯗꯅ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤ ꯂꯦꯝꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯇꯔꯨꯕꯤ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯍꯦꯛꯇ ꯀꯧꯏ ꯍꯣꯏ ꯏꯆꯦ ꯇꯔꯨꯕꯤ ꯍꯣ ꯀꯅꯥꯅꯣ ꯊꯣꯛꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯃꯄꯥꯟꯗ ꯂꯦꯝꯕꯤꯅ ꯁꯥꯎꯅ ꯂꯦꯞꯄꯝꯕꯗꯨ ꯎꯕꯗ ꯑꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯩꯅꯣ ꯃꯥ ꯑꯣꯏꯔꯝꯅꯤ ꯈꯪꯉꯗꯤ ꯊꯣꯛꯑꯝꯃꯣꯏꯗꯕꯅꯤ ꯀꯩꯅꯣ ꯏꯆꯦ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯑꯃꯨꯛ ꯂꯨꯝꯗꯨꯅ ꯂꯩꯇ꯭ꯔꯕꯁꯨ ꯀꯣꯛ ꯊꯣꯛꯂꯛꯄꯩ ꯇꯧꯒꯦ
ꯂꯦꯝꯕꯤꯌꯥ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯀꯩ ꯂꯩꯔꯒꯦ ꯅꯪ ꯂꯥꯛꯄꯕꯣ ꯏꯁ ꯀꯩ ꯂꯩꯔꯒꯦ ꯀꯥꯏꯅ ꯌꯥꯝ ꯉꯝꯗ꯭ꯔꯥ ꯅꯍꯥꯟ ꯑꯩꯅ ꯏꯆꯦꯗ ꯏꯟꯗꯣꯟ ꯏꯕꯦꯂꯩꯗ ꯄꯤꯌꯣ ꯍꯥꯏꯗꯅ ꯃꯔꯨꯞꯀꯤ ꯁꯦꯟꯊꯪ ꯄꯤꯔꯝꯃꯒ ꯄꯤꯔꯝꯗꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯏꯆꯦ ꯑꯩꯕꯨ ꯏꯆꯦꯜꯗ ꯁꯦꯜꯗꯨ ꯉꯧꯔꯣ ꯉꯧꯅ ꯄꯤꯔꯝꯕ ꯅꯠꯇ꯭ꯔꯣ ꯂꯦꯝꯕꯤꯌꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯪ ꯁꯥꯎꯅꯨꯍꯦ ꯏꯆꯦꯁꯦ ꯅꯪꯅ ꯄꯤꯔꯝꯕ ꯁꯦꯜꯗꯨ ꯑꯩ ꯏꯟꯗꯣꯟꯗ ꯄꯤꯒꯦ ꯇꯧꯕꯅꯤ ꯑꯗ ꯑꯆꯤꯟꯕ ꯑꯃ ꯂꯩꯗꯅ ꯏꯆꯦꯅ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯅꯪ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯨꯗꯤ ꯏꯆꯦ ꯑꯁꯦꯡꯕꯗ ꯑꯗꯨꯝ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯑꯩꯕꯨ ꯆꯤꯟꯊꯤꯕꯤꯃꯨꯛꯇ ꯍꯥꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯌꯨꯝꯗꯁꯨ ꯏꯅꯦꯝꯅ ꯉꯥꯡꯕꯗ ꯌꯥꯗ꯭ꯔꯦ ꯏꯆꯦꯒꯤꯗꯨꯗꯤ ꯑꯩꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯂꯦꯝꯕꯤꯌꯥ ꯅꯪ ꯁꯥꯎꯔꯅꯨ ꯏꯆꯦꯁꯦ ꯐꯔꯛ ꯑꯃ ꯇꯧꯕꯅꯤ ꯏꯆꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯅꯕ ꯇꯧꯒꯦ ꯏꯆꯦ ꯁꯣꯏꯗꯅ ꯄꯤꯔꯛꯅꯕ ꯇꯧꯒꯦꯕ ꯃꯤꯃꯥꯡꯗ ꯑꯩꯕꯨ ꯆꯣꯞꯍꯜꯂꯒ ꯁꯥꯎꯔꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯏꯆꯦꯗꯤ ꯑꯣꯟꯊꯣꯛꯅꯕ ꯇꯧ ꯉꯝꯈ꯭ꯔꯦꯅꯦ ꯀꯗꯥꯏ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯧꯖꯤꯛꯃꯛ ꯄꯤꯔꯛꯑꯣ ꯑꯩ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯒꯦ ꯑꯩ ꯏꯆꯦꯒ ꯑꯣꯟꯁꯤꯟꯅꯕ ꯌꯥꯝ ꯇꯜꯂꯦꯕ ꯇꯁꯦꯡꯅ ꯇꯜꯂꯦꯕ ꯑꯩ ꯂꯦꯝꯕꯤꯌꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯈꯔ ꯂꯩꯔꯒ ꯏꯆꯦ ꯁꯣꯏꯗꯅ ꯄꯤꯔꯛꯑꯒꯦ ꯍꯥꯏꯔꯤꯗꯅ ꯅꯪ ꯑꯗꯨ ꯐꯥꯎ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯌꯨ ꯀꯔꯤ ꯏꯆꯦꯅ ꯑꯗꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯃꯤꯒꯤ ꯁꯦꯜꯗꯨ ꯂꯧꯈ꯭ꯔꯒ ꯆꯤꯟꯊꯤꯕꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯄꯤꯔꯛꯑꯣ ꯑꯩ ꯏꯆꯦꯒ ꯑꯣꯟꯁꯤꯟꯅꯔꯒꯅꯦ ꯆꯒꯠ ꯋꯥ ꯌꯧ ꯉꯥꯡꯅꯅꯤꯡꯗꯦ ꯍꯦꯔꯦ ꯂꯦꯝꯕꯤ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩꯁꯨꯅꯦ ꯁꯨꯝ ꯇꯥꯒꯦ ꯌꯥꯎꯅ ꯇꯥ ꯂꯩꯇꯕꯕꯨ ꯀꯔꯥꯏꯗꯒꯤ ꯀꯣꯠꯂꯒ ꯄꯤꯌꯣ ꯍꯥꯏꯕꯅꯣ ꯂꯩꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯦ ꯋꯥ ꯂꯣꯏꯔꯦ ꯁꯤꯗ ꯅꯪꯅ ꯊꯥꯡꯅ ꯌꯥꯜꯂꯁꯨꯅꯦ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯏꯆꯦꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯃꯤꯅꯤꯅ ꯏꯆꯦꯃꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯗꯤ ꯑꯩ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯃꯤꯒꯤ ꯁꯦꯜꯗꯣ ꯇꯥꯠ ꯄꯥꯠ ꯇꯧꯔꯒ ꯁꯤꯖꯤꯟꯅꯈ꯭ꯔꯒ ꯍꯧꯖꯤꯛꯇꯒ ꯋꯥꯕꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯅ ꯉꯥꯡꯈ꯭ꯔꯦꯅꯦ ꯏꯆꯦꯗꯤ ꯉꯝꯕ ꯉꯝꯗꯕ ꯁꯦꯜꯗꯣ ꯂꯩꯇꯕꯒꯤ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤꯗꯅ ꯑꯩꯁꯨ ꯂꯦꯝꯕꯤꯌꯥ ꯑꯗꯥꯏꯗ ꯆꯒꯠ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯅꯪꯁꯨ ꯅꯌꯨꯝ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯅꯪꯒꯤ ꯁꯦꯜꯗꯣ ꯅꯣꯡꯃ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ ꯌꯧꯔꯣ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤ ꯏꯃꯨꯡ ꯆꯪꯗꯨꯅ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ ꯃꯤꯁꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯣꯕ ꯑꯗꯨꯕꯨꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯣꯡꯃꯗꯤ ꯈꯣꯡꯒꯣꯏꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯇꯔꯨꯕꯤ ꯁꯈꯤ ꯍꯣꯏꯗ ꯁꯈꯤ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯁꯈꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯕꯨ ꯀꯧꯔꯛꯏ ꯑꯌꯤꯡꯕꯤ ꯍꯣ ꯑꯌꯤꯡꯕꯤ ꯍꯣ ꯑꯌꯤꯡꯕꯤ ꯑꯌꯤꯡꯕꯤꯅ ꯍꯩꯃꯥ ꯏꯆꯦ ꯂꯥꯛꯏꯔꯣ ꯀꯥꯈꯠꯂꯛꯑꯣ ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ ꯑꯌꯤꯡꯕꯤꯌꯥ ꯏꯅꯦ ꯁꯈꯤꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯏꯃꯥꯗꯤ ꯀꯩꯊꯦꯜꯗ ꯆꯠꯈꯤꯌꯦ ꯏꯆꯦ ꯏꯃꯥ ꯍꯜꯂꯛꯇꯧꯕ ꯃꯇꯝꯁꯨ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯇꯔꯨꯕꯤꯁꯨ ꯊꯑꯣꯏꯅ ꯁꯈꯤ ꯂꯩꯔꯝꯃꯣꯏ ꯈꯪꯅ ꯍꯪꯉꯤꯕꯅꯤ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯏꯃꯥ ꯍꯪꯕꯕꯣ ꯏꯆꯦꯁꯦ ꯏꯅꯦꯗ ꯀꯔꯤꯅꯣꯝꯇ ꯍꯪꯒꯦ ꯂꯥꯛꯄꯅꯤ ꯑꯗꯣ ꯏꯅꯦ ꯂꯩꯕ ꯀꯥꯟꯗ ꯑꯣꯏꯅ ꯍꯪꯉꯒꯦ ꯅꯪꯅ ꯈꯪꯉꯔꯣꯏꯗ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯀꯩ ꯆꯥꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯦ ꯀꯩꯅꯣꯝ ꯆꯥꯈꯤꯁꯤꯗꯅ ꯌꯥꯔꯦꯗ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯕꯁꯨ ꯑꯗꯣ ꯑꯌꯤꯡꯕꯤꯌꯥ ꯏꯆꯦꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯀꯩ ꯋꯥꯅꯣ ꯏꯆꯦ ꯅꯅꯥꯎꯗꯤ ꯍꯦꯛꯇ ꯍꯥꯏꯌꯣ ꯀꯔꯤꯒꯤ ꯂꯥꯟꯅ ꯈꯟꯗꯣꯏꯅꯣ ꯁꯨꯝꯗꯧꯕꯅꯤ ꯏꯆꯦꯁꯦ ꯍꯌꯦꯡ ꯏꯄꯥꯝꯗ ꯊꯕꯛ ꯑꯃ ꯆꯠꯇꯧꯕ ꯑꯗ ꯅꯪꯒꯤ ꯅꯥꯗ ꯌꯥꯜꯂꯤꯕ ꯁꯅꯥꯗꯣ ꯏꯆꯦ ꯑꯃꯨꯛꯇ ꯋꯥꯏꯔꯨꯒꯦ ꯍꯥꯏꯒꯦ ꯇꯧꯅꯤ ꯏꯆꯦꯅꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯊꯤꯜꯂꯛꯀꯦ ꯑꯌꯤꯡꯕꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯇꯔꯨꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯀꯔꯝ ꯇꯧꯒꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯀꯩꯁꯨ ꯈꯟꯗꯕꯤ ꯏꯔꯥꯏ ꯂꯥꯏꯅ ꯋꯥꯏꯌꯣ ꯏꯆꯦ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯂꯩꯀꯥꯏꯁꯤꯗ ꯂꯩꯃꯤꯟꯅꯔꯗꯤ ꯋꯥꯏꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯔꯨꯕꯤ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯩ ꯑꯌꯤꯡꯕꯤꯌꯥ ꯏꯆꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯊꯤꯜꯂꯛꯀꯦꯀꯣ ꯉꯥꯏꯍꯥꯛꯇꯪ ꯏꯆꯦꯅ ꯌꯥꯜꯂꯨꯗꯧꯕ ꯀꯩꯁꯨ ꯀꯣꯏꯗꯧꯕ ꯅꯠꯇꯦꯗ ꯏꯆꯦꯁꯤꯃ ꯑꯗꯨꯒꯤꯕꯨ ꯍꯣꯏꯗ ꯇꯞꯅ ꯑꯗꯨꯝ ꯊꯤꯜꯂꯛꯑꯁꯨ ꯌꯥꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯃꯅꯥꯗ ꯌꯥꯜꯂꯤꯕ ꯁꯅꯥꯗꯨ ꯂꯧꯊꯣꯛꯑꯒ ꯇꯔꯨꯕꯤꯗ ꯄꯤꯔꯛꯏ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯗꯨꯗꯤ ꯑꯌꯤꯡꯕꯤꯌꯥ ꯏꯆꯦꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯍꯧꯔꯣꯀꯣ ꯑꯁꯨꯝꯅ ꯇꯔꯨꯕꯤ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯟꯗ ꯁꯅꯥꯗꯨꯕꯨ ꯀꯣꯟꯁꯪꯗ ꯄꯨꯗꯨꯅ ꯀꯥꯏꯊꯣꯛꯑꯒ ꯁꯦꯜꯗꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯍꯜꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯔꯨꯕꯤ ꯍꯤꯟꯖꯥꯡꯒꯗꯣ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯇꯔꯨꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅꯅꯦ ꯀꯗꯥꯏ ꯇꯥꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯕ ꯆꯥꯛꯅꯒ ꯆꯥꯛ ꯂꯥꯝꯕꯅꯤ ꯍꯤꯟꯖꯥꯡꯁꯤꯁꯨ ꯍꯥꯎꯕꯅ ꯂꯣꯏꯔꯅꯤ ꯇꯧꯔꯤꯁꯦ ꯅꯨꯡꯗꯥꯡꯅꯤ ꯌꯨꯝꯗ ꯍꯟꯕꯒꯤ ꯋꯥꯈꯜꯒꯁꯦ ꯂꯩꯇ꯭ꯔꯕ ꯈꯪꯗꯦꯕ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯃꯁꯤꯗꯤ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯗꯧ ꯁꯔꯨꯛ ꯑꯩ ꯍꯥꯟꯅ ꯆꯥꯛꯁꯦ ꯍꯦꯛꯇ ꯆꯥꯊꯣꯛꯑꯒꯦ ꯀꯅꯥ ꯉꯝꯗꯣꯏꯅꯣ ꯆꯥꯛ ꯂꯥꯝꯃꯀꯥꯟꯁꯤꯗ ꯃꯥ ꯉꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯉꯥꯏꯔꯝꯗ ꯆꯥꯛꯇꯨ
tap taina chathoaga phamong kakhatuna tomki ngaihaki matung khomba yam wana mayumda halaami mingondagi thabak suni haiduna se lauthu ubadagi yumbudugi machanupa mayam changduna yam thina phurami khomba imong changba ngamda mangon machi duda famduna magi nupi tanaba kawi ayo isagas loina pope tawrisi dupi tabra nangbo dupi taroidabani masiso dupi nangbu tabran hey tarubi tumubadagi hogalaktuna kaino nupa mina nungaina tumurakanchida hojik tha leisibo ngasai kai kaida leiruge asuk thinga kanchida hojik tha leisibo dupi aibu imungda amakta hana pusino ai sase lingbo phongamdreba tarubi magi nupagi phibamdu ubada kaino nupa kaino nang tawra imong sidia kananda no asuk thina phuraisibo as namai ga tuna loina kopini furit ka se loi se gari tawrisi kai dawrino sibo hey ngangda leira nun hinu pinongbo ai bo mukta hana pusilun he ai tapna hairage tarubi khomba bo ngamboi ngamdabai tawduna imongda pusilami khomba thokiba mayamdu magi nupida leirami tarubi moina tawruriba thabaktu lale haiduna wakhal tabagi mahutta mingondo onchinduna is sela du khaklawbagi bu mi bo asuk thina purap hongnabro ina khuma makhoidage khoina sel khajik lawbada moi sidi siroidana kaya da bukjel pi iba imongno haibanida sel khara khaktugi mi bu sida suyare haidani hekta phuri ewani khomba mina thina purakpadagi hogot kangkhat jatpa ngamda naduna phamongda hiptuna leirami tarubisu makhuta leiramba selsu loina loisilaklami tarubi mathayam sana mangol aduda famduna leiri hojik pu khana dainoba aina sel hangudoshib hangurasu kanasu pira aroini hanagi lauruba migi selsu lauraga amatta su singbanati as aidinya mathasi odokna sadorida matang aduda laimayam saungna lai hai tarubi haibi chintibi nang ngasidi leida leiramudana nang ichea lairo kakhatpiro phida sida phambiyo yare ai phambala panati kayam di koi aina noida laibase nongmata noina tai nause thingnage haisi phangdi karai da bulot panu khangdi ngasidi nang kai de chendori ichea ai khoi lot panate da matang chanada dana thingna da bo oiramni ho yari be ma noina ngami bu nangi nupaduna nang nai haidana sen yam ama laukhraga sendoi pini haibisu khangde selsu singakpagi waleti nati kari noina tai nauna khalisibo ichea ai khoi se pharak ama ta tawbani handakse kari gi pharak taba adu phana oirabasu yumda laaga se mai amade haiba yaidana adudi nati asuk kuiba matamse migi seldu laukhraga tamina samle silaga kanana sauridoino matang aduda sakhi su yam sauna thunga dagi tarubi bu kauduna changaklambi hai tarubi haibi tongambi nang nungai nadana ngasidi tarubina kaino inya tapne ina dum kaurasu yabadu alam jawdagi hekta kauraga laisibo sakhina hoi be ma kauge na kauribani nang ngarang na handalakpi imong nupi adudagi tawsinaraga sana laukibado adu hojikmak yam thuna pira o hairibasin tarubi mabukningda tumin khalli sina tanja sida kadom daino amo sana adusu aina nga handa konchangda kairubada ngai kamai tawni sidi hai tarubi tuminna leisinabana di kanaroi haujimak imawgi sanado yam thuna puthoro natrabadi nang ngasi aigi khutane soina resiba tarani nang inya samai tawbani ayingbigi sanado ipamda lehori ai ipamdagi lauruduna yam thuna piraknaba tawgi inyena ayingbida sautana bakhara haibir machin se kaya da thiribani yemuni haijin thibi nang na mingonda nang na ngamna pang haida haibado sakhi aingonda de khak yaro sanado yam thuna puthoro hairibasini laimana haijin thibi aigi seldu su hauji apiro nanga yam koino onjina ba ital migi mamang ai ikai jayeba ichia matam khajikta ka ngai biko nanau so idana pirak na batawgi haijin thibi madugi matam han hen khrenya sakina tarubiya ngasigi numita imawgi sanado yam thuna puthoro hairibasin
ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯈꯣꯡꯒꯩꯅꯗꯧꯅꯤ ꯅꯪ ꯇꯔꯨꯕꯤ ꯃꯥꯅ ꯂꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯀꯔꯤꯁꯨ ꯈꯨꯝꯕ ꯇꯧꯔꯗꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯁꯈꯤ ꯑꯃꯗꯤ ꯂꯩꯃ ꯑꯁꯥꯎꯕ ꯐꯥꯗꯕ ꯉꯝꯗ ꯇꯔꯨꯕꯤꯕꯨ ꯃꯁꯝ ꯐꯣꯏꯕꯋꯣ ꯐꯨꯕꯋꯣ ꯇꯧꯔꯝꯃꯤ ꯇꯧꯔꯤꯕꯗꯨ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤ ꯃꯤꯅ ꯆꯦꯞꯊ ꯆꯦꯞꯊ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯪꯅ ꯇꯔꯨꯕꯤꯕꯨ ꯐꯨꯔꯤꯕꯗꯨ ꯂꯩꯀꯥꯏ ꯃꯤ ꯀꯅꯥꯁꯨ ꯈꯥꯝꯃꯝꯗꯦ ꯃꯔꯝꯗꯤ ꯇꯔꯨꯕꯤꯅ ꯍꯥꯟꯅ ꯆꯠꯈꯤꯕ ꯂꯤꯆꯠ ꯑꯗꯨꯅꯅꯤ ꯇꯔꯨꯕꯤ ꯇꯞꯇꯥꯏꯅ ꯐꯨꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤ ꯍꯧꯖꯤꯛꯇ ꯇꯔꯨꯕꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯀꯞꯄꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅꯤꯀꯣ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯅ ꯃꯤꯉꯣꯟꯗꯒꯤ ꯇꯥꯠ ꯄꯥꯠ ꯇꯧꯔꯨꯕꯒꯤꯅꯤꯀꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯈꯣꯡꯒꯣꯏꯅꯔꯝꯃꯤꯕꯁꯦ ꯁꯣꯝꯗ ꯏꯃꯨꯡꯗꯁꯨꯅꯤ ꯈꯣꯝꯕ ꯐꯃꯨꯡꯗꯒꯤ ꯃꯤꯅ ꯐꯨꯔꯛꯄꯒꯤ ꯆꯩꯅꯥꯗꯨꯅ ꯍꯧꯒꯠꯄꯗꯤ ꯉꯝꯗ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯇꯧꯔꯤꯕꯁꯤꯡꯗꯣ ꯃꯥꯁꯨ ꯇꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯔꯤꯕꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯅ ꯉꯁꯤ ꯏꯇꯩ ꯏꯅꯥꯎꯅ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤꯀꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯁꯦꯜ ꯇꯥꯟꯗꯅ ꯌꯨꯝ ꯄꯨꯕꯒꯤ ꯃꯍꯨꯠꯇ ꯃꯤꯕꯨ ꯑꯄꯪꯕ ꯁꯤꯔꯨꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯨꯕꯒꯤꯅꯤꯀꯣ ꯑꯁꯨꯝꯅ ꯈꯣꯝꯕ ꯑꯃꯗꯤ ꯇꯔꯨꯕꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯈꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯃꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯅ ꯃꯣꯏꯕꯨ ꯊꯥꯖꯔꯝꯗꯦ ꯑꯗꯨꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯊꯕꯛ ꯁꯨꯐꯝ ꯀꯅꯥꯅꯁꯨ ꯄꯤꯅꯤꯡꯂꯝꯗꯦ ꯈꯣꯝꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯑꯔꯥꯞꯄ ꯃꯐꯝꯗ ꯊꯕꯛ ꯆꯠꯇꯨꯅ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤ